ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁꯁꯤꯡꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯅꯥꯎꯁꯨꯝꯒꯤ 9ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯪ ꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯀꯥꯒꯤ ꯊꯣꯡ ꯃꯄꯥꯗ ꯍꯧꯗꯣꯡ ꯑꯃ ꯀꯞꯄꯛꯏ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯀꯞꯄꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯔꯕꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯗꯧꯅ ꯇꯧꯏ꯫ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡꯅ ꯑꯍꯤꯡ ꯇꯨꯝꯊꯧ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅ ꯀꯞꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯆꯅꯨ ꯍꯧꯗꯣꯡꯅ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯑꯗꯨ ꯀꯥꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯛꯏ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯇꯣꯏꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯆꯠꯂꯒ ꯍꯧꯗꯣꯡ ꯑꯗꯨ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯍꯧꯗꯣꯡ ꯈꯣꯡꯂꯝꯕ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯍꯥꯛ ꯂꯦꯞꯂꯒ ꯂꯩ꯫ ꯍꯧꯗꯣꯡ ꯈꯣꯡꯉꯝꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛ ꯄꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯍꯧꯗꯣꯡ ꯑꯗꯨ ꯀꯞꯄ ꯈꯣꯡꯕ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯆꯅꯨ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯁꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯦ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯕ ꯍꯧꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯕ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯤꯕ ꯈꯣꯡꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗ꯭ꯔꯦ꯫ ꯑꯀꯤꯕꯅ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯑꯗꯨ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯄꯥꯜꯗ ꯈꯣꯡꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨ ꯇꯝꯅ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯧꯗꯣꯡ ꯑꯗꯨ ꯇꯝꯅ ꯊꯣꯝꯃꯛꯄꯗꯧꯅ ꯆꯅꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯛ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯗꯨ ꯑꯀꯟꯕ ꯄꯣꯠꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯃꯅ ꯄꯥꯟꯕꯒꯨꯝ ꯍꯧꯗꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯍꯧꯗꯣꯡ ꯑꯗꯨ ꯑꯃꯨꯛꯇꯪꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯗꯥꯏꯒꯤ ꯆꯤꯛꯅ ꯈꯣꯡꯂꯝꯂꯒ ꯍꯧꯗꯣꯡ ꯑꯗꯨ ꯁꯤꯈ꯭ꯔꯦ꯫ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯒꯤ ꯃꯆꯨꯝ ꯑꯗꯨꯅ ꯆꯅꯨꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯥꯏꯜꯁꯀ ꯑꯣꯏꯕꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯄꯨꯡꯂꯪ ꯂꯪꯅ ꯄꯨꯡꯉꯥꯡ ꯉꯥꯡꯏ꯫ ꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯅꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯔꯨꯝꯗ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤꯁꯨ ꯇꯨꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯅꯕ ꯀꯧꯕ ꯑꯃꯗꯤ ꯂꯥꯎꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯈꯅꯥꯎ ꯆꯔꯝ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗꯤ ꯀꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤꯗꯤ ꯇꯥꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤ꯫ ꯆꯅꯨ ꯂꯋꯥꯏꯗꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯧꯔꯤꯒꯤ ꯆꯔꯝ ꯑꯗꯨ ꯐꯨꯝꯀꯠꯄꯗꯧꯅꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯃꯤꯡꯁꯦꯜ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯁꯝꯆꯦꯠ ꯑꯗꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯇꯥꯔꯛꯏ꯫ ꯁꯝꯆꯦꯠ ꯑꯗꯨꯅ ꯑꯗꯨꯝꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯇꯥꯔꯛꯈꯤꯕ ꯑꯗꯨ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯃꯔꯝ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ꯫ ꯁꯝꯆꯦꯠ ꯑꯗꯨ ꯇꯥꯕ ꯎꯕꯗ ꯆꯅꯨ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯆꯅꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯁꯥꯒꯤ ꯁꯤꯛꯁ ꯁꯦꯟꯁ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯑꯃ ꯂꯩꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯦ꯫ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯐ꯭ꯂꯣꯔ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯝꯆꯦꯠ ꯑꯗꯨ ꯈꯨꯝꯀꯠꯂꯦ꯫ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯤ ꯅꯠꯇꯕ ꯃꯥꯒꯤ ꯇꯨꯡꯗ
ꯀꯅꯥꯒꯨꯝꯕꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯤꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯥ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯑꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯆꯅꯨ ꯃꯤꯍꯨꯜ ꯆꯨꯗ꯭ꯔꯤ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯅꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ꯫ ꯑꯁꯥ, ꯃꯣꯂꯤ, ꯅꯣꯏ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ? ꯑꯗꯨꯕꯨ ꯆꯅꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯥ ꯑꯃꯗꯤ ꯃꯣꯂꯤ ꯇꯥꯅꯕ ꯀꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯁꯤ ꯁꯤꯗꯨꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯆꯅꯨꯅ ꯀꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯗꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯆꯅꯨ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯍꯧꯗꯣꯡ ꯑꯁꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯦꯠꯂꯨꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯨꯅ ꯄꯨꯡꯇꯩ ꯇꯩꯔꯦ꯫ ꯆꯅꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯥ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯣꯂꯤ ꯑꯃꯗꯤ ꯑꯁꯥꯒꯤ ꯀꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥ ꯑꯗꯨ ꯊꯀꯠꯄꯅ ꯀꯥꯎꯈ꯭ꯔꯦ꯫ ꯍꯧꯗꯣꯡ ꯑꯁꯤꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯀꯣꯔꯤꯗꯔ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯍꯦꯛ ꯀꯣꯔꯤꯗꯔ ꯂꯣꯝꯗ ꯆꯦꯟꯈ꯭ꯔꯒ ꯂꯩ ꯁꯥꯠꯄ ꯒꯝꯂꯥ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯣꯜꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯎꯔꯕ ꯒꯝꯂꯥ ꯑꯗꯨꯗ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯐꯖꯅꯕ ꯊꯥꯔꯤꯕ ꯏꯟꯗꯣꯔ ꯄ꯭ꯂꯥꯟ ꯃꯈꯜ ꯑꯃꯅꯤ꯫ ꯊꯥꯔꯤꯕ ꯄ꯭ꯂꯥꯟꯠ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯏꯄꯥꯛ ꯄꯥꯛꯏ꯫ ꯑꯗꯨꯅ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯍꯥꯛ ꯂꯩꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯎꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯑꯉꯥꯡ ꯃꯆꯥ ꯑꯍꯨꯝꯈꯛ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ ꯍꯩꯔꯛꯄ ꯆꯍꯤ ꯃꯇꯥꯡ ꯑꯣꯏꯔꯛꯄ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯏ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯁꯟ ꯁꯥꯗꯨꯅ ꯄꯔꯦꯡ ꯑꯣꯏꯅ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯅ ꯏꯟꯅꯗꯨꯅ ꯆꯅꯨꯅ ꯂꯣꯠꯂꯤꯕ ꯃꯔꯨꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯍꯧꯔꯤꯕ ꯃꯅꯥ ꯑꯄꯥꯛꯄ ꯄꯥꯝꯕꯤ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯅꯨ ꯇꯝꯅ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯌꯦꯡꯉꯛꯏ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯣꯛꯂꯝꯕꯗꯒꯤ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯆꯅꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯁꯟ ꯁꯥꯗꯨꯅ ꯂꯥꯛꯄ ꯑꯉꯥꯡ ꯑꯍꯨꯝ ꯑꯗු ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯆꯅꯨ ꯃꯁꯥ ꯑꯗꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯑꯃꯨꯛ ꯑꯃꯨꯛ ꯃꯉꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯗꯣꯂꯥꯟ ꯀꯥꯞꯐꯝ ꯁ꯭ꯇꯤꯌꯔ ꯂꯣꯝꯗ ꯌꯦꯡꯊꯔꯛꯏ꯫ ꯗꯣꯂꯥꯟꯒꯤ ꯁ꯭ꯇꯤꯌꯔ ꯀꯥꯞꯐꯝ ꯂꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯁ꯭ꯇꯤꯌꯔ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯛ ꯊꯛ ꯂꯥꯎꯅ ꯇꯞꯅ ꯇꯞꯅ ꯏꯟꯈꯠꯂꯛꯏ꯫ ꯇ꯭ꯔꯣꯂꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯟꯈꯠꯂꯛꯄꯅ ꯀꯣꯔꯤꯗꯔ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯀꯣꯔꯤꯗꯔ ꯑꯗꯨꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡꯒꯨꯝꯕ ꯄꯔꯦꯡ ꯑꯣꯏꯅ ꯇ꯭ꯔꯣꯂꯤꯁꯤꯡ ꯑꯗꯨꯗ ꯆꯅꯨꯅ ꯂꯩꯔꯤꯕ ꯃꯄꯥꯟꯂꯣꯝꯗ ꯇꯞꯅ ꯏꯟꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨ ꯇ꯭ꯔꯣꯂꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯂꯣꯝꯗ ꯑꯣꯟꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯉꯛ ꯑꯗꯨ ꯑꯃꯨꯛ ꯆꯅꯨ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯆꯅꯨꯗꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇ꯭ꯔꯣꯂꯤ ꯑꯍꯨꯝ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯛꯆꯔꯛꯏ꯫ ꯑꯗꯨꯒ ꯇ꯭ꯔꯣꯂꯤ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯈꯛ ꯐꯨꯛ ꯂꯥꯎꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯀꯥꯊꯦꯛꯂꯕ
Yengbada miyoi mitau chadraba asiba thawai ahum aduna chanu tamna onchinduna yengai. Asiba haksang ahum aduna adumna yengakpa aduda chanudi maron mari takidre. Angang ahum adusu kappalep lamte. Chanu mafam adudagi nanthoknaba haiduna koyeng yengba horai. Chengi haiduna tawbachu mahaki senfam leite. Lambi pumba adu pungthat thachinkre. Akiba fanglaba masa adu masana fathanaba haidana hotnarai. Ai kaidawgani matang asida asitani mahaki wakhalda khaliba asiba ahum adugi marakta nupi amadi yawi. Trolley mathaktagi kapliba angang ahum aduda yenglaga nupi aduna hairai. To angang nawa chawdriba chawgo sare mapung phadriba taibangi awa nungai khangdriba pikna ulen nanglaba lao nine pamge lao nine na naksum isai saklage lao nine na chumlage themlage lao haibu sakle sai saklage haibu themle nauk themlage nakhoi bu tumba shumlage adumna hikna tengthana oiranu. Nupi aduna adumna hairakpadagi kaplamba angang ahum adu tokre. Aduga nupi adugi trolley mathak aduda amukta fan chongkhatkre. Aduga nupi adugi tampakta makhoi ahum adu tuminna famduna amasung hipthakre. Amana nupi adugi tungyan tamna honkhatkre. Aduga trolley ahum adu masa mathanta injaduna jiri haiduna storeroom leiba maikai lomda inchinkre. Storeroom gi thong adu mathanta hangdokcharai. Adugi su mathakta mathanta lonjin khirami. Chanu tofom khangde mamit adu laukthokduna yengi. Kachin adudagi makhong thangdoktuna chatpasu mahakire. Ahing adusu phaniyamna thingjilaklabani. Chanu mahaki room leiriba mapa adu fauba chatpa mahakire. Ahing adu adumna hokre. Nongalakle Molly mikap ngantana thoglai. Mahaki loisinfam thokpa loisille. Asasu Molly na thengkhragani haina hawdokpire. Molly kagi thong adu hek hangdorakpada magi leiriba ka adugi pareng adugi corridor kachil amada chanu adu floor aduda masa tasinduna tummaga leiba adu ure. Chanu na oiriba phibam adu ubada Molly chanugi manak tamna chenchili. Aduga floor mathak aduda tomliba chanubo masa lengduna hawdorai. Chanu gyan tade hawdokliba adu tade. Masa adusu thak ni masa adusu arum layang horibani. Molly mahaki kada prap changsinduna ising glass ama paiduna thorai. Aduga ising adu chanugi lawaida hapai. Aduga makuta ising khara ama pairaga chanugi mamai aduda khikseli. Ising adu khilakpadagi chanu wakhal kharadi tarakle. Molly na asabu tanaba kaurami. Asasu mahaki dress sesinba ke mauba loiba matang oibaga Molly na mapandagi khonjel khara wangna kaurakliba adu kari taurabano haiduna mahaksu hathu chenthorai. Molly na chanubu laikat aduna leiba adu asana ure. Asasu chanu amadi Molly gi manak tamna chensilai. Asa amadi Molly chanubu tapna hugatuna chanugi rum tamna samduna pusilai. Chanu masa adu lehauga leibaga thakthangni. Phamung aduda tapna hipalle. Asa amadi Molly changduna chanubu laikatnanaba hotnari. Masada kariba humang adusu taithokle. Unmuk inglaba makhong makhutching adusu suru noiduna sagatnaba hotnari. Lawai luton aduda may haukai sai. Aduga masa atayna unwai muk ingi. Masa adu asabagi manil machet ama phauba fangkhidre. Lawai da sariba adu phi achotpa amana pairaga tapna napthorai. Tauriba sing adu kanabadi ifang fanglamde. Chanugi phibam adu hena aruba phibam ama oirakle. Chumnagi arum laihora haiduna asa amadi Molly na khalubani. Nongalakpada corridor gi kachin aduda chanuna adumna floor mathak aduda taduna leiramba adu
मोली थेंनरखिबनी आसागी मफमदा लोइनमक मोली तमलम्मी मोली अमदी आसा सुम खांजिलुरगा ओइबे याबा मरमदी चनुना असिगुंबा फ्लोर मथक असिदा लेरमगदबा खल्लुबदा वाखल लांबा फंखिद्रे मोली चनुगी कंडीशन अदु फसिलक्त्रबा मतम अदुददी मोनिकादा फोन तौई फोन अदुदा नेटवर्क यादे नेटवर्क फंगदे हाइदुना हाइरई अहुमलक मरिरक तौर फाउबा यादे मोनिकादी असोमदा मखोइगी प्रियोबर्ता लेतबगी संस्कार याउरी महाकी फोन छु महाकी बेग मनुंगदा अदमक याहौरे असोमदना अमुक नेटवर्क फंगलमदबदगी अमुक फंगलकले मोबाइल अदु रिंग चटले अदुबु अमुक कनामतनदी पाइखलक्त्रे चनुगी ओइरिबा फिबम अदुदी असुम लुसिलई मसा अदु निकपदा तपना तपना सुम निकलंबदगी कन्ना निकपा हेंकलई चनु मसा अदु हुमांग अनपी कांगबा होरकले आसाना हरई कमाइना तौरिनो सिदी मोली मेदाम मोनिकासु फोन सु पाइखलक्ते कानाररोय मेदाम चनुगी फोन की कंटेक्ट लिस्ट की मखोई फैमिली मेंबर सिंग मनुंगदा हाइबदी इमा बाबा नत्रगना नंबर अमदा डायल तौरगा मखोई फैमिली दा पाउ पीबना चुंगनी आसाना मोन मयादा थमलिबा चनुगी मोबाइल अदु तापाई अदुगा मोबाइल अदुदगी फोन तौगे कंटेक्ट लिस्ट चंगी हाइदुना फोन अदु मेटलुबदा फोन अदुगी स्क्रीन लॉक अदु थमलम्मी फोन अदुना इंटर योर पासवर्ड हाइदुना थारम्मी उपाय लेखिद्रे चनुगी फोन अदु येंगलगा आसागा मोलीगा माई ओनसिनदुना लेख्रे आइगा माइमुसु मखोई अनि उदे हाइदुना मखोइना लेरिबा का अदोमदा लाअम्मी चनुना लेरिबा का अमदी मोली अमसुंग आसाना लेरिबा कागी थोंगसिंग अदु सेबाक फाक्तुना हांगदुक्तुना लेबा अदु आइगा माइमुना उरे कैतुरबा चानो हाइदुना खल्ली मोलीगा आसागना हिपलिबा का अदोमदा हाइफेट येंगी अदुबु मखोई अनिदी लेबा उदे थोंग अदु आइगा माइमुना लोनसिन बिरे मबुक्ता खल्ली मखोई अनिदुना कराइदा अमुक चेत्रबा चानो थोंग सिजु सबाक फांगoi हांगदुक्लमिसिना आइगा माइमुना अमुक हेक थांनारिबा का अदुदा अमुक येंथोक्लुबदा उरे तौरिबा फिवम अदु चनुबु लाइकटनादुना लाकनादुना लेरिबा अदु आशा अमदी मोलीना आशा अमदी मोलीबु उबदा आइगा माइमु खांगनिंबना ताफिंग चेंसेलाई अदुगा कैदोरबनो हाइदुना हंगलक्लमी आशा अमदी मोलीना वरी पुंबा अदु लीरे चनुना ओइरिबा फिबम अदु उबदा आइगा माइमुदी अहलगी मतमगो ओइबगा कीबा फावरे महाक्सु कोइसेन चेंदुना होटनाजै चनुनबु ज्ञान तारबदी हाइदुना चनु मखोई अहुंगी ममांगदा अमुक्तंग सोर चाउना होलमी अदुगा मसा अदु थागोगलाई अदुगा अमुक मसा अदु थेकलाई तुमिन्ना मखोंग मखोई अदु सांगना तिंथोक्लक्लगा मची लेंगदना लेख्रे चनुना तौरिबा अदु उबदा मखोई अतैसिंग अदुसु कीबना लोइरे मखोई अहुमना कौबा ngang अमता ताखिद्रे लफु मखक अमगुम तादुना लेख्रे असोमना संस्कार लोइदुना मोनिका मंकुमकपदा महाकी मोबाइल अदु हांगदुना येंगुबदा उरे मोलेगी मिसको लेरंबा अदु उबदा करी तौरबा जानो असी हाइदुना खल्ली नहान खैगा मानदबा मौंगनी मोनिका कॉल बैक तौरई मोनिका ना कॉल तौरकपा अदु मोली इथक थकटना कॉल अदु पाइरई अदुगा हंगलकपा मरम अमदी कॉल तौरकपा अदुगी मतांगदा चनुना ओइखिबा तौखिबसिंग अदु फोन अदुदा लोइनमक तमलम्मी मोनिका पंथाबा तौदना अंगांग अनिदुगा आरके मेंशन तमना ड्राइवर अदुगा हलकले चनुना ओइरमलिबा फिबम अदु उबदा मोनिकादी वांगांग थोखिद्रे चनुगी ओइरिबा फिबम अदुदा चनु होइगी फैमिली मेंबर सिंगदसु पाउ फिख्रे चनुगी ओइरिबा फिबम अदुदा मयाम चंगदुना हॉस्पिटल दा पुखटले चनु पुंखाई अमगी मतुंगदा ग्यान लाई चनुगी अकोइबदा महाकी ममा रीना नेनी रेडिका मोनिका अदुगा फैमिली मेंबर अतई खरसु लई असागा मोलीगदी युमदा हनख्रबनी नसाइना चनु पुखतबा यावरमलगा
Vicky amadi Ricky senanaba adum yum aduda hankre asa amadi Molly gyanga mangrabani ngasai chanuna oikiba pibam aduda Vicky amadi Ricky di angang oibaga imung adugi pibam sing adu karino haiba gyan tajate Makhoigi mama Monica su adumak hospital aduda lehore Dubai di satkiba chanugi mapa Mani Mohan chanugi pauta abada flight ticket kakre yum aduda oiriba pibam sing adu Shekhar su tare nong nini asigi manungda thoraknaba honaraklage haiduna pau pirai haifam tafum ama ikhang khangde makhoi ani adu chanugi thodok thokiba numit manganigi matungni chanugi mapa Mani Mohan amadi Monica gi nupa Shekhar su yumda thunglare hek yorakpaga Shekhar su Mani Mohan gi mayumda chanugi anaba hangba chatli chanudi angaubi amagum hospital dagi hek discharge tokibaga ngaure haiduna miyamna ninfu ngangna bahoraklami ahing adugi thodok adu kari thoki kari oike haibadi kanamatana haiba ngamkhide aduna chanubu ningthina fajana yengsilamu asi hairaga yengsindabadagi thokliba thodok ngaktani haiduna Monica na blame tauri asa amadi Molida makhoi anidi tasengnamak mara leikidabani makhoi anina tum hogolakpada thengnakiba thodok sing adu loinamak tamlammi